ngasi numida wairam phongkiba tongan tongan ba manipuri sifongsingdigi amasung thokiba thawdo wathoksingdigi maru oibi I pausing khongasaraga manipur top channel gi maikeidigi myamna thamjagi ahanmada thaunaujam brinda ya school kendrada mirep oigadori manipur police department da hauji additional ASP oina thaupuribi maming lairaba police officer ama oidibi thaunaujam brinda mathang sahi english ingani ga kungani thogi angan basarukta pangthokadoriba manipur legislative assembly election da ya school kendrada mirep oina songthoktuna hengnagani haidi ngasi social media da thaunaujam brinda masamaki photo ga loinana thadorakpa paw amagi matungina ya school kendrada mathang general election da mirep oina songthokani haidi haujuk phawbi oinadi karamba political party gi ticket mikhal thengnagadabano haiba sabsaba khangmangamdri haina pawsna sumakhatana phongdorakli makha satharakpoina topa marueba pawkhrana mitei masa ahumna Canada da puwari ama semkhre Canada city da ngasi pangthokhiba leba asigi oina khwaidagi chawba Calgary Marathon 2021 Manipur gi maitei masa ahumna saruk yaduna Canada Manipuri singi puwari ama semkhre Malem gi leba kayadagi lakpa athlete lising kayana saruk yaduna pangthokhiba Calgary Marathon 2021 Manipur gi ahibam papak amadi songtham idi anina kilometer 42.2 sangba full marathon da sarugaki aduga manipur gi konthaujam leninna kilometer 21.1 sangba half marathon da sarugaki Canada city gi khwaidagi chawba marathon asida manipur gi mitei masa ahibam papakna full marathon da pung 9 ga minute 19 ga second kun senduna samaga 19 suba position CSED na pung mariga minute yankai ga mapan ga second kuntra gomdoi senduna songa yankai ga nithoi suba aduga half marathon gi oina manipur gi mitei masa kelinin na pung aniga minute taraga second taraga nithoi senduna satret ga nifuga mari position taki haina pausina su phongdorakli atopa marueba pawamana college ki admission fee hengat pegi mayok ta tungan ba college taraga nithoi gi mahiroi sing education U gi office ta thomjin khre haba pawamusu report tawri Manipur University gi makhada leba college taraga nithoi gi apunba mahiroi singi college singi admission fee hanta halu haina kaisampat nitya pat su thekta leba education U gi office ta thomjinduna solo nana ba hona bada police laktuna thingmadagi akan mamong da muknakhre Mafam aduda Imphal West ki ASB Dr. S. Ibomsa laktuna wari sanaraba matungda mahairoi sing adugi maraktagi lusingba ani khanduna education U gi official sing wari sanakhre education U gi office solon sinba lakiba aduda saruk yakiba Imphal College Student Union gi General Secretary oriba o Premdas na phongdorakibada COVID ki awaba saitheng nanglingai sera asida mahairoi singi e supagi mawong admission fee hengalakpa asi laibak thibani Satra singna kayarak hanjin admission fee hantanaba khangalabasu satra singi ihul khangbi daba education minister matik sade satra singi ihul khangbi daba haibasi taseng namak yamna pendi education commissioner amadi education yugi director na admission fee hengalakpagi matangda satra mayamna college shutdown tawduna hanjin haijaraba phawba ngasi phawba tasinadana adumak lairi lainga ki revenue laite haidunabu satra mayamdagi paisa khomgalaga government ki fund hengat kani haibasidi mahairoi sing asi fund drive tofam oina urabra satra singdagi e suptrabadi sarkar gi fund laitrabra athuba matamda college sing gi admission fee asi handongnaba warep laudrabadi masidagi henba akanba khongjang kya sangsilagani hainasu pausna makhatana phongdokhi topa paw manamo Laingang na SOP ama semduna inter-district bus service hauhonana bohona biyu Danabir United Bus Owners Welfare Association gi secretary P Danabir naikre state asigi interbus service tawribasing asi state langakna anau SOP ama semlaga service tawnabasin biyu wafam asing asi kaisampa junction da leiba association asigi office ta pawmising unabada magna phongdokibani Magna makha taraduna state asida interbus service tawriba bus lising amagi mathakta lei ani suba covid wave asina maram oiduna busing tha mangarom thabak leptuna leirakli mamangi ahanba covid 19 wave matamda laingang SOP guidelines ama piduna passenger sada yankai handhalaga sienba yanki adubo covid 19 gi ani suba wave matam asidadi laingak su sap leptuna daikre
पैसेंजर बस सर्विस तौदुना इमुंग पुरंबा बस लिसिंग अमरोमगी थबक तौरिबा ड्राइवर सेकेंड ड्राइवर अमसुम इमुंग मनुंगदा सेल थुमगी अवाबा मयोगनरे लैंगांगना चीफ मिनिस्टर कोविड-19 न सोगलबा लाइवलीहुड स्कीम की लुपा लिसिंग मंगा मंगा पीनबा हाइकिबदुगी चे चांगसिंग पिसनख्रे अदुबो हाउजु फावबो सेल अमता फंगद्री लैंगांगना अनौब कोविड-19 की एसओपी सेंबिदुना पैसेंजर बस सर्विस हौगननबा थौरांग पाइखतपियु हाइना सुफुंगदोखि ngasi mifam aduda state asida lairiba tongan tonganba inter district bus service welfare association gi miyut singsu saruk yakhi haina pausna makhata na phongdorakli tentang na to pa pawnga thamjage bakery gi sana ba polam singda khongna netpa maraina lekpa mari leinade aba handak social media da viral oikiba video amasu footage tu ni ma'am thasi gi taraga taruk ta social media ra thabak suba manba assamese marol ngangba miyoi khrana bakery gi sanaba polam singna khongna net pada natana maraina lekpana singbagi video ama viral salakhi hawkiba numit kharane sida apun bakery association aba manipur na kumna thigalubada video adu yawriba miyoi singadu association asigi manungda leba bakery nati haina association asigi general secretary wahengbam santa mitai ne thadorakpa sirol amada hairi Serol asina makha taraduna ngasi manipurda leiriba bakery singbu lana uhonnanaba mawongda source amata yauduna thagalakhiba video si leibak thibani bakery saba singbu muthanaba sinba thawongni asiguma thawong asi matungda amuk hana tawbidanaba sohajari hawkhiba sahi kayadagi manipurda leiriba bakery product singbu hygienic oina quality maintain tawnaba fasaiga loinana association asina sangsinduna lakli haina pausna sumakhatana phongdorakli Makasa tarakpoin state sigi wang mara thokpa atien mapau khra myam na thamjage Saranjit Singha sanina Punjab ki taraga taruk suba chief minister oikhre Punjab ta sarkar pairamba Congress ki chief minister Captain Aminder Singha na pham thadokibadagi Saranjit Singha sanina state adu ki taraga taruk suba anauba chief minister oikhre ngasi Chandigarh ki Raj Bhawan na pangthokpa thoidokpa thoram amada state ki governor na Saranjit pu aron bangakpa amadi thabak paibi wasak lohonki Saranjit asi state adugi oina dalit ki ahan chief minister ni maka loinana deputy chief minister gi thakta cabinet ani amasu ngasi wasak lokhi haina pausina makhata na phongdorakli amaromdana state kaya gi school sing hangdokna khre Rajasthan Jharkhand Madhya Pradesh amadi Assam sarkar gi amadi lanai school sing hangdoktuna covid-19 gi protocol ngakna laidik tamba hokre Rajasthan class 6 tagi 8 fawba school sing hangdoktuna sada yankai attend tawduna lairik tamba hokre Jharkhand su sarkar amadi lanai school sing class 6 ki matak phawbi goin school sing hangdoktuna mai tamba hokre Madhya Pradesh su sarkar amadi lanai school sing hangdoktuna class 1 dagi 5 fawba hangdoktuna covid-19 gi kanglon ngakna mai tamba hokre haina pausna sumakhatana report tawri atopa report amana West Bengal da nonglei nungsit yauna akan manong sugani haikre Indian Meteorological Department West Bengal nonglei nungsit yauna akan manong sugani haina warning tokre IMD na Kolkata amadi masiga thangnaba mafam kya nonglei nungsit yauna mathangi pung kun ga mari fawbada akan manong sugani haina su khangan khre haina phungdorakli pausi losilakpon atien report kharana sahi kunthra ga manga asibagum lairuraba LLICM birena hingat handuna labukte ising pire VIP contractor na nong marakta moirang canal siembagi thabak paikhat padagi labukte ising phangdabagi wathok lakle Manipur gi laingak sasan tawkiba laingak singna sai kunthraga manga rom miyeng sangbidana hondoktuna asibaga sap manana lairuraba tampaki kendra taragi lakol singda kumgi kalennaidana ising phanganduna phawamadi atai mahi marong sing mapung fana puthoknabagi pandamda lingkhatkiba Loktak Lip Irrigation LLI project asi chief minister en birena miyeng sangbadagi hauzik function tawba hogduna pam hauk singda mapung fana ising singduna canal singda ising thaduna low pari lising kayada ising phanganduna handak low panwa yankhre adubo hauzik labukte ising watana phangangadaba matamasida ising thafam oiriba LLI gi canal gi saruk kayada VIP contractor ni singnaba singna mafam matam sadana nong marakta canal semagi thabak sathabadagi low pari kayada ising phangwa ngamdabadagi lawmi singna penadre chief minister na wana LLI function tawnaba hotnaribasi arembo oigadawre hainasu pausi esna phongdorakli
अतोप पाव अमना इम्फाल जिरी लंबी अंगक फंगना फत्तबदा गरी सत्पदा खुदोंग थिनिंगाई ओरे मक्रू अमदी बराक थोंग नौना सारबसु अतई थोंग मसासिंगी फिबम फत्तबना लैरी भारत लैंगाक अमदी मणिपुर लैंगाकना मणिपुर मियामगी लाइफलाइन ओरिबा नेशनल हाईवे 38 इम्फाल जिरीबम लंबी असि निंगथीना सेमजिनदबदगी हौजिक लंबी परिंग असिगी मफम क्यादा अदुकी मतिक फत्तबदगी गरी सथोक ससिंदा ngaiak laitana khudong thiba mayok na duna leire hauzik su ziri lambi gi mafam kya da kom sana leibadigi mal puba gari kya puthaduna leibadigi gari mayam panduna leiri pauksi asida ziri lambi da gari sathok sasin tawriba tongan ba driver kya na phongdorakpagi matung inadi lengang na ziri lambi paring asida leiriba makru amadi barak thong ningthi na sabagi thabak paikhatlabasu atai irang thong nung dalal gi thong amadi atai phibam soklaba thong masa kya lairibasi ningthine semjin bidabadagi gari lanthok lanchin tawbada aduki matik khudong thiba mayok naduna laire hauzik jiri lambi gi paringi sarukta khwaidigi hena phatribasi santi khunaugi saruk amadi barak thong yoramdai lambi gi saruk asini lambi mayai da pukri sana asobu kom kya laiba lambi yet mai romda semgadaba nala sembidabadagi lambi mayai da turel gomna ising senbadagi lambi gi phibam aduki matik phatre mal puba gari kya lambi mayai da longduna leiriba gari sing mafam matam sana singkhatpinabagi thabaksu lainga ki mekedigi paikhatpidre haina su pawsna phongdorakli atopa paw mana more town gi fatraba lambi sing lainga na sembiroi hairabadi lam khopsinduna yum saragi haiba yaure HTC मणिपुर की मरुब बॉर्डर टाउन मोरे अकोयबद लंबी फिबम अदुकी मतिक फतरे लैंगांगना फतना लंबी सेंबीरोय हायरबदी लंबी की सरुक खोपसिंदुना युम सारगी हायना हिल ट्राइबल काउंसिल HTC मोरे की प्रेसिडेंट जंगमांग हाउकिपना ngasi पाउमीसिंगा हाकथेंगना उनबा अमदा फोंदोखरे हायना सुपल्ली अतोप रिपोर्ट अमना सोक्तुना लैरिबा ड्राइवर सेल की मतिंग पांखरे हौकिब सेप्टेम्बर 2 की अयुक पुंग 13 रोम ताबा मतमना जिरीदगी इम्फाल तमना माल पुदुना लाकपा टाटा ट्रक नंबर AS01DD01008 असि काइफुंदा योरमदाइदा खुदोंग थिबा थोक्तुना लोखारा तसिनकी एक्सीडेंट अदुदा सोक्लबा ड्राइवर मयांग लंबम हेमंता हौजिक अराप्तीदा लेबा मसागी युमदा नादुना लैरी अदुबो सोक्लबा ड्राइवर हेमंतागी मयुमदा ngasi मणिपुर ड्राइवर्स एसोसिएशन MDO की थौपुबसिंगना सतुना लुपा 10,000 मतिंग पांखरे हैना MDA की सेक्रेटरी केस संजय सिंगाना प्रेस थदोरक्पा स्टेरोल अमना फोंदोरगली दुगा पाउसु लुसिलपोय ngasi मणिपुर की कोविड-19 अपडेट मैम ना थमजरमगे मैम लोइफोक तामिनसे ngasi पुन मियोय मणिपुर मियोय 2,200 गा सुमनगी 30 मरी कोविड टेस्ट तौखी अदुगा ngasi गी ओइबा पॉजिटिविटी रेट सी 8.8% लैरी अदुगा ngasi कोविड-19 ना नादुना मियोय अमा लैखिद्रे हाइन रिपोर्ट तौरी दुगा पुन मियोय सामगो 9 ngasi कोविड-19 ना पॉजिटिव ओइखी हाइरिबा मियोयसिंगसी संडेलदगी अनि सुचामपुरदगी 10 इम्फाल ईस्टदगी 50 इम्फाल वेस्टदगी 53 जरीबमदगी अमा काक्सिंगदगी अनि कांगपोकपीदगी अमा फेरजोलदगी अमा सेनापतिदगी अनि तामेंगलोंगदगी 9 थौबालदगी 3 उखुलदगी 13 नि अदुगो ngasi कोविड-19 पॉजिटिव ओइदुना लैखिद्रबा मियोय अमासिना इम्फाल वेस्टदगी नि हाइनसु पाउसिना मखाताना रिपोर्ट तौरी दुगा हौजिको इनदि पाउसि मतांग से लुसिनजरगे पाथोक्सगी ब्रसोखिबलान की बियार्स मैम ngak pigene थैंक यू